Manipur ki puari semhaunabali sangsit na Manipur da maitei kannaba hotnariba marakasida koki na taliba CM silu haiba demand ka chap manana Laan loidringei marakta press media gi kuthangda political gi khudong chaba lawba malma mawongda akanba pressure piduna irang asi thaidokna hotnariba asi yaningde haina Challengers Youth of Kundrakpam ki President James Laisang Thimna Fongdokre ngasi Imphal East District ki Yumnam Kunau Community Hall da pangthokpa pau gi mifam amada James na makha taraduna Manipur da Chief Minister Sindoklabadi PR lakpa matamda thengnagadaba khudong chadaba asi hauji kuki gi Laan mayok nariba Khul Ngakliba Singi makoine kari karamba phibamda leiribagi haiba khangdana wa ngangbiganu CM Sinma natraga PR lakpada Khul Ngakpa Singda tagadaba awaba sing Imphal mayolda political gi khudong chaba lawnaba Sinbiyu Hairi Basingna kadai fauba khanglabagi haibansu khangki kuki gi Laan asi hak thingna thengnariba si loijing loya da leiriba Khul Ngakpa Singna awaba asi thengnaribani Manipur gi asuk luraba tankak asida Khul Ngakpa Singna CM Sinba Yaroi Hairabasu Sinbiyu makhoi gi wa ama tabi ko haiki CM Singi Hairabasu Laan asi Louraga Sinbiyu Laan marakasida Khul Ngakpa gi Ayaba ama khangdana Imphal mayolda panglaw lawbasi thadokpiyu haina fogdoki मोगी राजनीति की खुदों चाबल लौनरिबा सिंग अदुना मोगी राजनीति प्लेटफॉर्म फलबा फंगबदु खक्तम खल्लगा बाजार मन इरांग तौबिगनो सोशल मीडिया दा हाइरोइदबा तौरिदबा मयाम मा सीएम की मथकता तौरिबा सरकार सिगी मथकता तौरिबसे तौगनो लान लोरबा मतम सीएम सिंदोकबियो सरकार कायगे कायजो Khul Ngakpa Singi इमाइबेल सिंग सेनादना लैरिबन करिगुम Khul Ngakpa Sing अदुना मकोइना पियालासु यारे आर्टिकल 355 356 तनब यारे हाइबो तारगदि आई इसामक जेम साइसांग दे चैलेंजर सुदो खुंदापम एसिगी प्रेसिडेंट अमा ओइना सीएम सिंदोकबगी खोंजंगदुदा आई मांग थाना यावगे मीडिया सिंग सोमबुतंग हाइरिबसे Khul Ngakpa Sing दंगबियो अदुगा प्रजा खुदि मन राजनीति खुदों चाब खंग लौनबो होनाबदा Khul Ngakpa Sing बु दोसा ताहानबिगनो आइबो वफम सि तमजरगा मतंग सि टेंशन जगे Peace and Development Coordinating Committee ki President L. Joy na Fongdokibata Kundrakpam ACS gi manungda haujik thokliba irang asigi red zone oibam pham kaya leidi Assembly constituency asidagi kuki Laan asida miyoi mapan leikidre maite gi yum chahum yankai humdoi kuki na mai thadokre haujik maite gi miyoi lising amaga humphumari lanjen naraktuna relief camp singda leiri kuki gi mai gai de gisu chap manana awaba khudong chadaba kaya mayoknari Laan gi marakasida Lok Sabha Mikhal Tauki Masida Miyamna mandate pituna INC na mirep animak mai paki Yamna Ngaklibadi Kundrakpam amadi cycle ani gi marakta miyoi kaya sikre yum kaya mai thakre kukina namna khundaba mafam sing voter chama panrom leiba asida matau karamna INC na vote chanipan mari fanglibano haiba asi achoba wahang ama oiri kuki singi marakta su maitei gi mirep ta vote piram liba asi yamna thagat ningai ni haina fongdoki MP की इलेक्शन असिदा 1 by 1 मताखोंग 1 by 2 हंगुई पाट A 1 by 3 हंगुई पाट B अदुगा 1 by 4 इकाउ अदुगा 1 by 5 सदु यंकुमान हारिबा मफम असिदा लेरिबा वोटर से टोटल वोटर से समापन खरे हेनबनी अदुगा INC ना फंगिबा कैनोसी तसेंग ना हार कांदा चनिपान ग मरी जे फंगेबा मैक्सिमम मोय पोल तौरे मोय फंगेना लौरे अदुना हाइजनिंगबा थमजनिंगैबा कैनोदी हौजिकी इरांग जिगा इलेक्शन गन अनि तुना पुसलेबे मरम से करिगिनो हाइजरा कांदा इलेक्शन सिदा फंगिबा वोटर मयाम जे कांग्रेस की मतमदु की पालंबा सरकार अदुना सु तौनरे अदुगा हौजिकी पालिबा बीजेपी सरकार जनेदी सु जे लौथोए हाइबनी कैबिनेट के वारेप लौदना सु जे लौथोए हाइबनीना अनि जिगी अमना हापी बगी सु चनहन बगी हराउबा अमना सु कखत बगी वारोबा सिन चिंगबजी अनि जिगी खेनबसिदा हंदकी इलेक्शन की वोट की रिजल्ट से अखोगी सु की खुदोल ओइना हंदक सि पीरबरा हाइबसिनी आईएनसी दा